Lakhipur online puthok saba October ki tang kun manga irai numit ki Khomjinba Pao tabirasi. Ahan bada maroi Pao. Nonglay nungsit dana West Bengal dagi khara thaidok Orissa Samudra Torban lomda mapung oina sichilakre. Manipuri Sahitya Parishad Assam gi Kasar District Committee gi mathangi term punana bathausil kanglup semkre. Communist Party of India Marxist ki kunsuba Jiribam Local Conference Sorok Ating bi Jiribam da pangthokre. Progressive Writers Association ki mana yenthokpagi thoram Manipur Press Club Imphal da pangthokre amasung Tripura gi Sagnai Rabi AIB Khetrimai Madhabi ki ahan ba sereng lairik thamoi machet phongkre. Haujik mapung oiba pau tabirase. Pungda kilometer chama dagina chama ga kun phawbagi changda sichilakliba akanba nonglai lungsit dana West Bengal dagi khara thaidok Orissa Samudra Torban lomda mapung oina sichilakre. Ngasi longalamdai da sichilakiba akanba nonglai lungsit asina Orissa gi Bhettornika National Park amadi Dhomra Port anigi marakta pungda kilometer chama ga kun gi changda sichilakliba nonglai lungsit dana asina NDRF ki mioising mikup nahom singna laikre. Lanmi Navy amasung Coast Guard ki mi kanba amasung mateng pangnanaba team sing thaurang tawduna laikre. Orissa gi kudong thiningai oiba maphamdagi mioi lak marirom saphagadaba maphamda puthokre. Biju Patnaik International Airport ta makal kudingi flight ngasi ayuk pung 8 phawba paidanaba khangankre. Kolkata Airport su ngasi ayuk pung 8 phawba thingjinkre. West Bengal gi Samudra Torban gi lamdam singda akan manonga loinana pungda kilometer 73 gina marfu gi changda nungsi sitkani hairi. Cyclone Dana gi iwai inil na maram oraga Assam Manipur yauna awang nongpoki mapam dasu nong churaba yai hairi. Manipuri Sahitya Parishad Assam Kasar District ki oiba mipamama haukiba October gi tang kun mathoi amadi kunithoi da Parishad ki Silchar da leiba maru sangle da pangthokre. R.K. Gopal Sana na mipama po iduna pangthokiba thoromaduda committee asigi secretary Mutung Gunadhonna chahi gi paudam amasung chaga chading miyamda marik chumna thamki. Mipama puna committee adu dissolve tawraba matung mathangi term gi committee ama semki. Surya Kumar Sharma na presiding officer oiduna thobu khanbagi thoromadu pangthokki. Mipamna Y Profullo bu president Nongthombam Dhiren bu secretary khanduna Manipuri Sahitya Parishad Assam gi Kasar District Committee gi mathangi term punanaba thausil kanglup semki. Loinana District Committee asigi atopa thodang laukadaba singsu khanki. Mathangi numita CEC gi member gi mikhal pangthokki. Mikhal aduda S Subhankar Singhana mahaki lamba oiriba N0 Makanta Singhadagi vote masing mari henduna S Subhankar Singhana Kasar District Committee gi oina CEC member oiki. Haukiba tang kunhumdoida R.K. Gopal Sana gi sangaida nauna khalaba secretary amasung president ta outgoing secretary Mutung Gunadhonna maruiba che chang sing khusinaki. Communist Party of India Marxist ki kunsuba Jiribam Local Conference Moirangthem Gopal Aziz Haider amasung Soraisam Thoibi Devi ahumna Presidium member sing oiduna Sorok Ating bi Jiribam da October gi tang kunhumdoi sagol se numita pangthokre. Conference asida malem gi laikhitraba maroiba luchingba sing amadi haukiba lising aniga kunhumdoi gi me tang ahumdagi haurakhiba kanglup anigi irangda laikhitraba singi maphamda ikai khumnaba uttuna minute ani tumina leptuna awaba phongdokki. Thauramatuda wangang laduna CPIM Manipur State Committee ke Secretary Ketrimem Santana Hai Laibak ki luraba tanpham asida laibak asigi laingak chubli pairiba double engine gi BJP na luchingba NDA government asina Manipur da thokliba tangdu laita da phiba masi karamna kokhan sigi haiduna kok sungsin aduna khanabagi mahuta luchingba sigi marakta amaga yengthina duna khaibung tanaduna leire masidagi kanba haibasi laibak asigi khwai miyamgi amatta oibagi apunba masagatuna miyamgi oiba ihau ama changsilabata da ngamgani haina mahakna makata ki. Conference asina Jiribam District asigi manungda lambi thong pagalanaba mai masing tambagi loisang singda awara palairiba sing mensinanaba Jiribam College asida matamga chunaba vocational subject sing hapchinanaba ana laing sang matik chaba ohenaba thaknaba sing chahi chupa phanganaba miyamda thabak pinanaba sinsang sing lingkhatnaba local body singi matam helaba mikal sing chingtam animakta pangthoknanaba dabi sing ware poina lauki.
Conference asina CPIM ki Jiribam Local Committee ki mathang term punanaba Jiribam Local Committee ama semduna Aziz Haider bu secretary oina yenaba leitana khan ki haire. Hojik Manipura BJP Luchingba ADA Sarkar sina Manipura leiba praja myanggi apamba santi tangdu leitaba samaj ama ohenba ngamdre maramaduna masigi daitadi hojiki leiba BJP Luchingba makoi masen pham tanaduna leiba amaga akogi nusinadaba apunba leitaba asina Manipur praja myam da awabu heli aduna sigma phiem masida Communist Party of India Marxist na Manipur gi myam da hui lakadoriba hui local body election sing aduga hui singi ADC sing asida makoi da para tabiduna akanba myam gi hui apunba ma sagai tagai phadabadu leiyai ne phonuk seli. Progressive Writers Association Imphal Sinduna Association asigi mana yenthokpagi thoram ngarang Manipur Press Club Imphal da pangthokre. Thoram da Sahitya Academy Manipuri Advisory Board ki convener Professor Rajan Toijamba, Association ki President Ibosana Khuman amasung Quad Writers Moirang ki President Salam Tomban amathangsit na Chief Guest President amasung Guest of Honor oibikhi. Thoram da Kendra Ten Subagi Nungsit sitana unalengle haiba sida Rajkumari Nirmalana kachaba mana Kongkham Chandramani gi paukum phangdraba wahang Laisram Jugeshwar Singha gi asi laibakta asiba sing wahengbam Roman mitei gi ningthagi laman Thaudam Netrajit ki Chingnungi Sanalok-tagi haiba sing asida Progressive Writers Association gi mana sing lathokhi Thorom gi haudokpada Dr. Rajkumari Nirmala gi Lakhidraba apokpa Mahabir Sanagi laisukat ki Program gi anchor na Association gi Secretary Sobita Saubam na oiki Taram na okpagi warol na Herojit Pukrambam Thorom gi nungi oiba warol na Yendrambam Randhir na pikhi aduga Deben athokpam na thagat warol thamki Kamranga Kasar Dalaiba Sri Sri Bijoy Govinda Lakliba November gi tang ahum phauba lai gi thong hanglaroi Laisang asi da leiriba laising asi matam sangla leirakpana laising asi sengdok khothoknanaba anasang kummana maram oiraga October 12 dagi November gi tang ahum phauba lai thong hanglaroi hairi November gi 3 da Hari Sankirtan ga loinana lai thong hangduna lai lengsin bagi thoram pangthokani haina laisang asi gi purohit Sri Khomjinba Sharmana lebak miyam da paujelakle Nasi akoina adi Sri Govinda gi Soronda ngamjaba kharatang katle arga adi annadan tawdana khar tawjari hariba si tawjari ba maram si karigidamutana habada isor si matam sangna lairakpadagi adi machu khitang kantorokba aduna maram oidana ngasi haiba nibida se masidagi hauradana anasang kumba habado akoi jibanas banglada har jibanas tawjari maram aduna adi mapanda lebiri ba koi ginu sijarba ipaipal imaibel alaman kuding makri mafam madamada ngasidagi hauna tang ahum bauksi akoi Sri Sri Bijoy Govinda gi mandi gi thong ase akoi singani maramaduna tang mari hariban midase masida akoi haridani sankirton tawdana ishor se lengatkani asidai jiga adi lakpinaba akoi khungi amade adi purohit ki maikedagi mayamda nimantron Congress Mirep Drubojoti Purkaistagi Board Kombagi Thabak Haukre Dholai Kendra gi Maraki Mikhal Gamari Lenana Indian National Congress ki Mirep Drubojoti Purkaistagi Board Kombagi Thabak Haukre Rajnagar Mandal gi Boot Committee amadi Pace in charge singna punna phamkiba mifamda GPSC gi in charge Dr. Maimom Santi Kumar yauna Mirep oiriba Drubojoti Purkaistana miyamda vote pibina bahaijakre mifam aduda APCC gi member Jalal Ahmed NSUI State Secretary Julfikar Rajan Palit amadi Akmol Hussein chingba miyoi kayana wangangkhi Dholai gi handaki maraki mikhal asida vote masing lising yangkai hena phangduna mai pakani haina BJP Mirep Niharanjan Das na haikre ngarang sagol se nimita Dholai Bidhan Sabha Kendra gi maraki mikhal ga mari lenana Bharatiya Janata Party ki Mirep oiriba Niharanjan Das Mirep che pisingkre masiga mari lenana Silchar Town Club Lampakta miyam gi oiba mifam amas pangthokhi
मिरेप चे पिसनबा मतमदा मंत्री जयंत मल्ला बरुआ राज्य की इंचार्ज हरीश द्विवेदी MP परिमल शुक्लबैदा डिस्ट्रिक्ट प्रेसिडेंट बिमोलेंदु राय MLA कौशिक राय नचिंबा मरुइबा मियोसिंग सरुक जाखी निहार रंजन दासना हंदक भोट मसिंग यामना फंगदुना सोइदनमक्की माय पाकनी हाइना मंत्री जयंत मल्ला बरुआना फोंदोकी धोलाई की हंदक की मरक की मिखल असिदा भोट मसिंग लिसिंग यांखै दगिना लिसिंग हुमफुगी मनुंगदा फंगदुना महागना सोइदना माय पाकनी हाइना BJP मिरेप निहार रंजन दासना फोंदोकी आमार फाइट कारो लगत নহব आमी बहुत बुटत जिकिम यात कांग्रेसर भीत नाई और अमिय दास निर्दल हिसाब से दाड़िয়ে আছে निर्दल कोनो फैक्टर নহয় और आमी मिनिमाम 50 to 60,000 बुटर लीडर आमी जिकिम त्रिपुरा की सकनाइरबी अईबी सैसकपी अमदी सोशल एंड कल्चरल एक्टिविस्ट खेत्रिमे माधवी की अहानब सेरेंग लाइरिक थमोई मचेत फोंख्रे पेट्रियोटिक राइटर्स फोरम मणिपुर सिंधुना अक्टोबर की 13 मणिपुर प्रेस क्लब पांथोखिबा थौरम अमदा लाइरिक की माइखुम हांगदोखि फोरम की प्रेसिडेंट नाउरोइबम खंबा लुवांगना थौरमपु ओइरगा मणिपुरी साहित्य परिषद इम्फाल की प्रेसिडेंट ओइबिरंबा प्रोफेसर एन तोम्बिना चीफ गेस्ट ओइना सरुक याखि थौरमदा त्रिपुरा साहित्य परिषद की प्रेसिडेंट एल बिरमंगोल परिषद के एडवाइजर W बिरमंगोल अमसुंग मरुप पाउचे की जॉइंट एडिटर RK तरुणजिन्ना गेस्ट ऑफ ऑनर ओइबिखि लमाई हुमुतरा मंगा पानबा सैरेंग निफु मंगा यावबा लाइरिक असिबो मणिपुर यूनिवर्सिटी की मणिपुरी डिपार्टमेंट की एसोसिएट प्रोफेसर चिरोम राजकेतनना नैनबिखि थौरमदु फोरम की फॉर्मर सेक्रेटरी OC मैराना तरामना ओपगी वारोल पिखि अदुगा सेक्रेटरी राकेश नाउरेमना थौरम की नुंगी ओइबा वारोल थमखि अमदी फोरम की थागत वारोल पिखि हाइना अगरतला दगी फंगबा पाव सिना हाइरि लखीपुर ऑनलाइन चैनल असिबु येंबिरिबसिंगना पावासिबु लाइक अमदी शेयर तौबियु अमदी हौजिक फावबा चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना नोंगलै नुंगसित दाना वेस्ट बेंगल दगी खरा थैदोकलगा उड़ीसा समुद्र तोरबान लोमदा मपुंग ओइना सिचिलखरे मणिपुरी साहित्य परिषद असम की कासार डिस्ट्रिक्ट कमिटी की मथंगी टर्म पूर्णनब तौसिल कांगलुप सेमख्रे कम्युनिस्ट पार्टी ऑफ इंडिया मार्क्सिस्ट की कुनसुबा जिरीबाम लोकल कॉन्फ्रेंस सोरोक अतिंग भी जिरीबाम द पांगथोखरे प्रोग्रेसिव राइटर्स एसोसिएशन की मना यंथोकपगी थौरम मणिपुर प्रेस क्लब इम्फाल द पांगथोखरे अमसुंग त्रिपुरा की सकनाइरबी अईबी खेत्रिमै माधवी की अहानब सैरेंग लाइरिक थमोई मचेत फोंख्रे लखीपुर ऑनलाइन YouTube चैनल की पाव संदोक जबा ngasi gi oinadi matang asida loijare